Warjon Oikhiba Torbung maning Leikai Uchida Hanjille Kuki terrorist Singna Nongmei Kapsillakkhre economy blockade changsilagani lauthokre ngasidagina chahi ahum henbagi mamang me ahum lising aniga kunhumdoida All Tribe and Student Union Manipur na Tribal Solidarity March haiba Venar gi makhada Manipur gi chingi area singda rally sing chakhibagi manungda Churachandpur district headquarter da khwaidagi chawba khongchat chatlaba matungda Bisnupur gi tainaba laidiba Torbung Banglada thomjilaktuna maitai gi yumkai sing thugaiba amasung mai thadokpa yauna Mitai sing fu chaibana chingba satharakpadagi haurakhiba lan asigi matam sangna warjon oirakliba Torbung maning Leikai tamna nongmai maru kunlom kapsilakpadagi maira paibi yauna tongan balup taret na thodok asida chenaba sing fagat triba fawba tidim lambi gi mafam kharada economy blockade ki khongjang changsinduna Churachandpuromda makhal amatagi pochai sing pusilakpa thinglagani haina lauthokre thodok asigi matangda phangba report ki matung ina ngarang numidang pung Taramathoiga minute kunmanga rom tarakpada Bisnupur district ki Fagakchau Ikhai police station gi jurisdiction manung chaliba Torbung maning Leikai da leiba yum sing tamna afaba makhal gi nongmai sizinaduna maru kullong kapsilakpani hairi report asigi matung inna nongmai maru sing adu Churachandpur gi Kangbai maning leiba High Scotland ke Scotland amasung ti muzang kullom dagi Kuki terrorist sing na kapsilakpa oigani Laibak phabadagi nongmai maru sing aduna Torbung maning Leikai dagi miyoi amata aso apan nang haudre hari thaudo asi chief minister Y Kem Chana ngasi Churachandpur da pangthokpa laikhidraba BJP gi MLA Bungjanging baitegi aroiba mathau mangam thoramda saruk yaba chatkani haibadagi Kuki inpi Churachandpur yauna militant group singna amasung Churachandpur da base tauba Kuki jogi CM o singna yaningdaba phongdokhibaga loinana makha tarakpa thodok oigani thajanari amaromda Torbung maning Leikai bu matam kuirabagi tungda amuk hanna warjon ohelaktuna nongmai kapsilakpada chenariba Kuki terrorist sing hayeng fawbagi manungda faduna chairak piu haina maira paibi yauna tongan ba lup taretna demand tawkhre karigumba hayeng fawbagi manungda ngarang numidang yamlaba nongmai maru sing kapsilakhiba Kuki terrorist sing faduna chairak pidrabadi tha asigi taruk ningthokaba numittagi hauraduna Tidim lambi paringda laiba moirang tungaubi tera khongsangbi amadi Torbung GP gi miyamna economy blockade ki khongjang sangsinduna Churachandpuromda makhal amatagi pochai sing pusinbada ayaba piraroi haina lauthokre thodok asigi matangda Fagakchau Ikhai mamang Leikai community hall da ngasi pangthokpa pawgi mifamda Fagakchau Ikhai apunba maira paibi gi president kaithelakpam kege shanana wafam asi pawmi singda phongdokhibani Mahanga hai me ahum English singaniga kunhumdoidagi chatharakliba irang sina maram oiduna lanjen naruraba mioi sing lengakna ayaba piduna masagi yumda hanjinnaba horaklaba matamsida Kuki narco terrorist singna nongmai kapningba matamda kapsilakpa bomb kapningba matamda kapsilakpana miyang khul thadoktuna chengkro hairibra natraga laikho haibra haibasi achauba wahang oiri khulgi akoibada state amadi central force leina makhoina tawningbada tawba Mitai buna khulai paiba yaroi haiduna arambai amasung khul ngakpa singna pairamba khulai sing lau khatkre maram asina lengangna athuba matamda mityeng changduna action lau khatpiu haiki pawgi mifam asida Torbung GP da leiba TUC lava YDO YSDO SYDO YDC ITYDO amasung maira paibi singi maru oiba mioi singsu saruk yaki amaromda Torbung United Club Langthabun area da Voluntary Association Youth Development Organization Youth and Social Development Organization Social Youth Development Organization Youth Development Club Ibudau Thaugaloi Youth Development Organization President Secretary Singna punna khudyek piba cherol amanasu ngarangi thaudo asi akanba mawongda yaningdaba phongdorakni